First of all, the EPAC TV News welcome. National Highway 2 Hangdokpa missing yam Maiti Prup the Kanhan Banatana. Kuki Jo Pruki Musing the Kanab Amata Layrui Haina, Kuki Jo Council na Hairi. Council Lasina Tadorok Basiro Manai, Surasamputa Kundari Miam Hojik Sutangai Patran, the Beatra Polamsing Pang Dabi Awaba, Mayok Nabagaloina, Aram Krom Bagina Kangliban. Tanpamasi the National Highway 2 Hangdokuna Maitation the Kanaba Pangan Baibasi, Kuki Jo Council Mayok Tele Tawang Amani. Asiguma Tawang as a council Yabang Amloy. Sanglava Matam Glamorum Surasampurgi Miamna, gas cylinder Amalone, Nabokona with the Awabaka Mayok Naduna even. No Magisan and Abastian Pobonin Tina Pangdri, National Highway 2 the Loniata among the mere current tears Congapagitong Chatari. Langang Asiguma tears Congo Libasi, Matakta Akanbam in Chandrabadi Highway Hangdokpa Kanabus later. Highway as it thinks with the gates, Rasampur district labor musing the Kanaba Karapangal Haina Paladuna, Zero Sinai, Tampak the anti-social elements, Food Corporation of India, FCI Chatung Sad Kulom, Tampakilam Dam the Namdan Putuhalam Badu, Hojikti Mizoram Power Public Distribution System, Polam Singadu, Pusilek Labanina, Rasampur district in Yam the Mapung Panapangan Mangamle. Matam Sang Taliba Amot Patong as it tingling the National Highway Handuk Labadi, Tampak the Kundari Masing Yam by tasting the Hena Kanaba people in Tokeni Haina, Kukijo Council Zeros in Hairi. How Kiba Kunja 2023 Megatang Home the Yahuna Kukijo Prukim Yusina, Awabakaya Mayu and Laina Paladuna Zeros in High, Kukijo Prukim Yusina Satok Tacinto with the Kudong San and Abagi Demakta, Airport Chambina Bagi Wapam Hijavada, Authority in Tausad and Lakibani. Miam Nahuji Ten Label Kudongcha the Basin Kokanaba, Hot Adringaida, National Highway Hangdokuna pre movement lay and never hot enough Hibasi, Jamdarabami Lishing Kaya human right Kongauna behind a low way. National Highway 2 Gilami paring the anti-social elements na Lona Yataba among the text Kongapagitom Kutak Gadabani Haibu of Hamasida, Surasampurgi Miam Amat Eliminary. Langang Piba Tembangi Polam Sing Chinga Masung Tapak the Subman and Panganaba, Marili Nebasin Hot Nagadabani Haibu of Hamsu, Makoyi Seols in the Makatari. Nakala Maromda Manipur Prime Minister Narendra Modi Lakani Haiba Amati Lakpagi Uiba official report late Haibagi Matanga, Nanga Bakaya lady. Mamang the Prime Minister Modi Manipur Lakani Haibu from Ledam Kibadu, cancel to Yaukraban. How Prime Minister Manipur September Tashi the Lakani Hainam Yangi Mapam the Nanga Blayabasu. Official Oiba report later Maramna, Lakani Natragala, Haibagi Kana Amatan Chapchan Kamungamdri. Manipur Miana Prime Minister Lako Pam Libagi Maramdi, how you lay Wato Asiki Matang the Kari Wapamsing Pondo Langani Loinana, Watoki Waroshin Poknabo Hotnabagi Matang Yauna, State Asiki Chokot Longa Marilena Bakarim Wapam Karadilok Langani Haibagi Tazaba, Labor the Guinea Hine Lowe. Adubo Prime Minister Manipur Lakpanatrak Lakta Haibasi, Mark Masagi Aningba Apamagi Makapole. Manipur totally watok sahi any handle level power with the Prime Minister and Manipur Lak with Liradana, Wahi Amata power Pundok to lay even. Manipur Miana totally watok Asiga Marilyn and a Prime Minister named Modi, Manipur Laktun Watoki, Waroshin Prokna Bukona Biuhaina, Sahi Ani and a Kolauka Lorokim Aduda, Prime Minister Modi of Stagi, Wapam Amata Pundok to lay even. Loinana, India government totally watok Asigi Matanga, Assembly Alimented Suspension the President Rul Tamlakiba. Taruk handle level power, Prime Minister of Manipur Lakpani, Lakpagi Matang, the Karigum Wapam Amata Pundokton laying it Asida, Prime Minister Manipur Lakani Haibagi Wapam Liba City, Miangi Mapam the Harawa Pont the Bonate. Adubo Prime Minister Lakpagi Wapamasi official or the Bona Lakani Natragalak Haibagi Sapsaba Kangmadingamdri. Adubo Prime Minister Lakani Haibagi Langang Samjin Sajin Amadi, Jurasampur the Pangtok Kadaba, public meeting the PM Saru Yagani Hanang Nakibadagi. Sit Sembagi Tabaktikan and Satabahonakre. Prime Minister and Manipur Lakpanatrak Laktabaki Matang the Miam Toy and Nainai late behind a low. Sahi and he level Manipur Watok Asiki Matanga, Prime Minister and Lord Toktan and Natrak Na Pangbagi Monda, Wapam Mata Pondoktan and Kamchin in Nether like Kibana, Mark Lak Karibukana Gadobagi Haiba Miam Wang later Bonate. Karimba PM na Manipur Lakputarabadi, Madu Manipur Pangtoka General Election 2027 Aduga Marilena. Both Khomba Oin Lak from Toki. Manipur Miam na Kanyan Pam Yoruba Matam the Miam Tembo Oin Lakado Orebadi, Madu the Miam Harowing Oite. Prime Minister and Manipur Lakpa Pam Drapasu Delitagi, Manipur Watok Laksele, President Lengaki Mota Popular Government Lama, Hajil Halagani Haibag Chapchaba Matam, Miam the Loktokuna, Tabak to Ontorak Patarabadi, Kwashaunarabamadi, Pian Drabal Lamdam Siki Miam Asaubo Kukan Mangamgan.
loinana lanjen aduna leiba miyo lising humfu hena relief camp sing da leiba sing asi masa masa gi mayum da hanjilan ba amadi national highway da free movement yan ba loinana manipur apun ba saktam kaihil dana ba gi phirep adu lauthok tuna thabak to onthok laba matung prime minister na manipur da laklebadi miyam na taram okna gani masi natadana vote khomba gi mong da lakpa tarabadi miyam na protest mai unak pa yai prime minister na manipur gi wathok ki matang da lakpa natraga lakta ba haibasi mahaki aning apamba gi makha polibani masida miyam gi phirep karino haibadu miyam na hangjo atopa yamna kanabu afam amana malem gi oina leba khudimaki masagi oiba time zone leijai india gi su india gi standard time lei hairiba time zone asi uttar pradesh ki maru oiba city allahabad ta gi loban british india matam dagi haibadi haukiba kumja su ilchamaga chama pan sumna taruk ta semkiban masigi mamang da british na madras gi time zone ama kolkata gi time zone bombay na chingbagi tokhaiba time zone chatnarami manipur su maning makha tambaleba am oirami kumja lisingamaga chama pan nifuma pan october gi tang 35 da india da tinjingai gi mamang da di manipur gi tokhaiba time zone ama leijirami hairiba time zone asiga india gi standard time gi minute 93 khetne haibadi numit thokpagi matam india dagi manipurna minute 93 ngan khatna thoi haibani masimakna maram oiraga manipurna british dagi ningtam khiba numitka india na british dagi ningtam khiba numitka no man khetnariban british crown na india amasung ningthau pan maning makha tamale baksing august ki tang 35 da chapchana maning tamba sinna ba yathang pirakhe yathang adugi matung ina india na august ki tang 35 da ningtam phangki aduga manipur ga india ga gi time zone minute 93 khetna ba maramna august ki tang 35 yaudringai haibadi august ki tang 13 gi numidang pung 13 gi minute 13 chatpada ningtam phangki adubu manipur india da tillab matung dadi india gi independence day numit asi august ki tang 35 lawraga thorom pangthokpada manipur su india oirabani ni yauriban manipur khakki oina khallaga di masagi oiba time zone da ningtam sinrambana august ki tang 13 lawraga manipur gi ningtam numit pangthoknariban manipur gi allahabad ka gi arapasi kilometer 1,130 ni manipur ga khwaidagi nakna leiriba myanmar gi tamu gi time zone asi pung amaga chapchan khene Burma gi Namphalong da pung 5 tare hairagadi khongkap amatang kamthoklaga leiba mori dadi pung 4 tare haina logan leibak asigi pak chawba amadi numit thokpagi matam yamna khetnabagi mong yenglaga time zone simne united states ki oni time zone 13 lei makhoi gi manung da kharadung pallagadi eastern standard time standard still time mountain standard time pacific standard time alaska standard time aleutian standard time atlantic standard time chamorro standard time chingbani mataw asumna russia gi oinasu time zone 13 lei adubu china gi oinadi time zone amakhak lei india gi oinasu time zone amakhak tani time zone amakhak leibani miyam gi marakta natraga lengakpadi yamna nungaijirgasu karingma matamda masina miyamda nungaidabasu pidaba natte manipur di india gi mayon lamdagi oina numit thokpagi matam masi minute 93 tagi pung ama pawba ngangkhatna numit thoke Delhi da sahi nauriba angang amana ayuki pung 9 tabada class yauna na balakpada numit thokpada ngairi adubu manipur di ayuki pung 9 makhai adwaida numit thokpana maram oiraga angang amana ayuki pung 9 tabada school da laik tambalakpada numit phana yamna wangna kakhatle haibadi Delhi gi mairoi aduna school karapagi matam masi hek yahubaga mamit mamai tathokpa machin senglaba aduga breakfast charaga adum chatpani yamna ngallingai di school yor ai adubu manipur gi oina di numit thokpa nganbanina yahuraga pung 2-3 gi matam masi angang aduda kanapam khanghande laik pabasu pharak taba sanabasu pharak tabana pung 2 gi matam kanapam khanghande tasengnamakki di manipur da sahi nauriba angangsing school kanbasi ayuki pung 8 gi ohengadabani madu oiragadi ka hena matam mangloi khalle mataw sumna government ki employee amana ayuki pung 10 da office kare haina lowasi office ki thabak tawbagi matam pung 9 oigidabani adu oiragadi employee aduna office hour loibagi matam masi numidang wairangge pung 3 ni ningtham tha oiragadi numidang wairangge pung 3 ta Imphal city pumtak tak matam oirabani lambi da mi chatnadrabani Delhi gum atai city singda leibana makhoi oiba numita bagi matam masi ningtham tha oiragasu numidang pung 8 ta oibana makhoi di thoina akiba leite makhoi time schedule adu aikhoi gi da sum chatnari bisina office ta thabak tawbagi matam su tensilli angang sing laik pa bagi matam su manghalli matang asita panjaning wafamdi north east laiba miyamgi punchi rolda time zone piyeba khudongja dabasing asigi khallaga india da time zone ani thokna sembagi tangai phadab lei haijaningi